WIGC Thoubal gi CHG gi Maheiroi ahumna gold medal ani Amadi silver medal ama Lourakkhre. All Manipur Powerlifting Association na sinduna ngarangdagi hauraduna numit nini chupna January tang mari amadi manga Segaro Takhelamam Laikai da leiba Takhelamam Laikai Youth Club TYC da chathakiba tarahumdoi suba state level sub junior, senior amadi master men and women bench press Championship ing lisingani kun mangada Women Income Generation Center WIGC Thoubal na chalaiba Children Home for Girls CHG ginupi macha Maheiroi ahumna gold medal ani amadi silver medal ama Lourakkhre ngamkhre hairi. Championship asida sub junior gi oina 52 kg category da first position taduna gold Lourakklabi M Linthoi, silver Lourakklabi CH Asadevi amadi 43 kg category da first position taduna gold medal Lourakklabi M Puspabu ngasi WIGC gi official amadi staff sing na taram na okre. Sanaroi ahumma class 6 tamlibi Maheiroi singni hairi. Thoubal wang matabada leiba children home da makoi ahumbu Women's Income Generation Center gi secretary Oinam Indira Devi, WIGC Thoubal gi manager K Okendrojit Singha, home gi superintendent Okram Dipa Devi, councillor Oinam Prem Kumar amadi home asigi staff sing na pukning thogatladuna khudol piduna taram na okhi.